ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯔꯥꯙꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯧꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯒꯨꯔꯨ ꯕꯗꯔꯥꯝꯒꯤ ꯑꯥꯁ꯭ꯔꯝꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯔꯥꯙꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯃꯗꯤ ꯁꯨꯀ꯭ꯔ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯁꯝꯚꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯨꯔꯨ ꯕꯗꯔꯥꯝ ꯏꯪ ꯇꯞꯄ ꯁꯥ ꯂꯥꯟ ꯑꯃꯗꯤ ꯃꯌꯥꯒꯤ ꯕꯤꯗ꯭ꯌꯥ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯒꯨꯔꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯣꯡꯃ ꯒꯨꯔꯨꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯤꯁ꯭ꯌꯁꯤꯡ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯪꯒꯗꯕ ꯅꯍꯩ ꯄꯨꯝꯕ ꯑꯩꯅ ꯇꯥꯛꯂꯦꯗꯨ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯂꯨ꯫ ꯇꯥꯛꯄꯤꯌꯨ ꯒꯨꯔꯨꯗꯦꯕ, ꯀꯔꯝꯕ ꯒꯨꯔꯨꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯅꯣ?" ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯍꯪꯖꯔꯛꯈꯤ꯫ "ꯇꯥꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯤꯁ꯭ꯌꯁꯤꯡ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯂꯣꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯍꯥꯛ ꯑꯃꯗꯤ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯄꯔꯁꯨꯔꯥꯖ ꯆꯥꯟꯅꯔꯕ ꯃꯔꯨꯞꯅꯤ꯫ ꯐꯥꯎꯔꯕ ꯒꯨꯔꯨ ꯑꯃꯒꯤ ꯃꯈꯥꯗ ꯏꯍꯩ ꯏꯁꯤꯡ ꯇꯝꯃꯤꯟꯅꯔꯛꯈꯤ꯫ ꯒꯨꯔꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯒꯨꯔꯨꯅ ꯈꯪꯂꯤꯕ ꯄꯨꯝꯕ ꯈꯪꯕ ꯉꯝꯖꯈꯤ꯫ ꯅꯣꯡꯃꯗꯤ ꯒꯨꯔꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯒꯨꯔꯨꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯔꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯈꯤ, "ꯇꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯤꯁ꯭ꯌꯁꯤꯡ, ꯂꯪꯊꯈ꯭ꯔꯤꯕ ꯈꯨꯗꯣꯞꯁꯤ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗꯒꯤ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯕ ꯉꯝꯕꯗꯨꯅ ꯑꯩꯒꯤ ꯑꯊꯣꯏꯕ ꯁꯤꯁ꯭ꯌ ꯑꯣꯏꯒꯅꯤ." ꯒꯨꯔꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯄꯔꯁꯨꯔꯥꯖ ꯑꯃꯗꯤ ꯑꯩꯍꯥꯛ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯄꯔꯁꯨꯔꯥꯖ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯈꯨꯗꯣꯞꯇꯨ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯊꯤꯟꯊꯗꯅ ꯆꯥꯎꯔꯕ ꯊꯦꯡꯒꯨ ꯑꯃ ꯑꯣꯟꯗꯨꯅ ꯈꯨꯗꯣꯞꯇꯨ ꯊꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯈꯨꯗꯣꯞꯇꯨ ꯑꯩꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯏꯌꯥꯗ ꯎꯝꯁꯤꯜꯂꯛꯄꯗ ꯄꯔꯁꯨꯔꯥꯖꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯑꯩꯕꯨ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯏꯁꯥ ꯆꯥꯎꯊꯣꯛꯄ ꯉꯝꯂꯕ ꯕꯤꯗ꯭ꯌꯥꯗꯨ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯛꯂꯛꯄꯗ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯄꯔꯁꯨꯔꯥꯖꯅ ꯑꯣꯜꯂꯤꯕ ꯂꯤꯟꯗꯨ ꯑꯩꯅ ꯆꯥꯎꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯃꯕꯨꯛꯇꯨ ꯁꯦꯒꯥꯏꯗꯨꯅ ꯁꯤꯔꯅꯤ ꯈꯜꯂꯨꯕꯗ ꯆꯥꯎꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯤꯟꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯨꯗ ꯀꯨꯏꯅ ꯂꯩꯕꯗꯒꯤ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯄꯔꯁꯨꯔꯥꯖꯅ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯑꯩꯕꯨ ꯑꯣꯠꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯥꯅꯨꯡꯗꯒꯤ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯒ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤ꯫ ꯑꯩꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯅ ꯄꯔꯁꯨꯔꯥꯖꯕꯨ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯑꯊꯣꯏꯕ ꯁꯤꯁ꯭ꯌꯅꯤ ꯇꯥꯛꯄꯤꯈꯤ꯫ ꯑꯩꯍꯥꯛ ꯏꯔꯨ ꯂꯨꯛꯊꯅ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯄꯔꯁꯨꯔꯥꯖꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞ ꯕꯗꯔꯥꯝ, ꯅꯪꯗꯤ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗ ꯀꯨꯏꯅ ꯂꯨꯞꯂꯨꯕꯅꯔ ꯅꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯕ ꯐꯥꯎꯕ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯜꯗꯒꯤ ꯊꯤꯜꯂꯛꯂꯝꯕ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯗꯨ ꯆꯥꯔꯒ ꯅꯥꯄꯥꯡꯒꯜꯗꯨ ꯈꯔ ꯀꯜꯍꯟꯗꯨꯅ ꯑꯩꯒ ꯂꯝꯕꯥ ꯑꯃꯨꯛ ꯄꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯑꯩꯍꯥꯛ ꯁꯥꯎꯈꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯄꯔꯁꯨꯔꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤ, "ꯃꯔꯨꯞ ꯄꯔꯁꯨꯔꯥꯖ, ꯑꯃꯨꯛ ꯃꯥꯏꯊꯤꯈ꯭ꯔꯕ ꯑꯩꯍꯥꯛ ꯅꯪꯒ ꯂꯝꯕꯥ ꯑꯃꯨꯛ ꯄꯥꯔꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯗꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯊꯣꯏꯕ ꯕꯤꯗ꯭ꯌꯥ ꯈꯪꯅꯒꯗꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯇꯝꯕꯤꯕ ꯁꯤꯁ꯭ꯌꯅ ꯅꯪꯒ ꯃꯥꯌꯣꯛꯅꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯪꯒꯤ ꯃꯃꯜ ꯂꯩꯅ ꯊꯝꯂꯒꯗꯧꯕ ꯅꯍꯥꯛꯀꯤ ꯂꯨꯍꯨꯞꯄꯨ ꯑꯩꯒꯤ ꯁꯤꯁ꯭ꯌꯅ ꯂꯧꯕ ꯊꯥꯔꯛꯀꯅꯤ꯫ ꯒꯨꯔꯨꯒꯤ ꯑꯊꯣꯏꯕ ꯁꯤꯁ꯭ꯌ ꯐꯪꯂꯕ ꯅꯍꯥꯛꯅ ꯑꯩꯅ ꯊꯥꯔꯛꯀꯗꯧꯕ ꯑꯩꯒꯤ ꯁꯤꯁ꯭ꯌꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯉꯁꯤꯗꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯖꯔꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯤꯁ꯭ꯌꯁꯤꯡ, ꯃꯁꯤꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯂꯤꯕ ꯊꯧꯗꯥꯡ꯫ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯩꯒꯤ ꯒꯨꯔꯨꯅ ꯇꯧꯈꯤꯕ ꯃꯇꯧꯒꯨꯝ
ꯅꯤꯡꯊꯧ ꯄꯁꯨꯔꯥꯖꯀꯤ ꯂꯨꯍꯨꯞ ꯍꯥꯟꯅ ꯄꯨꯔꯛꯄ ꯉꯝꯕꯗ ꯑꯩꯒꯤ ꯑꯊꯣꯏꯕ ꯁꯤꯁ꯭ꯌ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯈꯣ, ꯑꯔꯥꯟꯕ ꯄꯥꯝꯕꯩꯅ ꯑꯩꯒꯤ ꯑꯊꯣꯏꯕ ꯁꯤꯁ꯭ꯌꯒꯤ ꯐꯝꯊꯣꯟ ꯐꯪꯕꯗꯤ ꯌꯥꯔꯣꯏ꯫ ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯃꯗꯤ ꯁꯝꯚꯨ ꯃꯈꯨ ꯂꯩꯕꯥꯛ ꯇꯥꯅ ꯒꯨꯔꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯄꯁꯨꯔꯥꯖꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯨꯞꯄꯨ ꯒꯨꯔꯨꯒꯤ ꯈꯣꯡꯌꯥꯗ ꯁꯣꯏꯗꯅ ꯀꯠꯆꯒꯦ꯫ ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯃꯗꯤ ꯁꯝꯚꯨ ꯒꯨꯔꯨꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯈꯥ ꯃꯥꯏꯀꯩ ꯇꯝꯅ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯇꯨꯔꯦꯟ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯃꯟꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯇꯨꯔꯦꯟꯗꯨ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯄꯗ ꯁꯣꯟꯈ꯭ꯔꯕ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯔꯛꯈꯤ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯏꯕꯦꯟꯁꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯗꯨꯅ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯀꯗꯧꯕꯅꯤ꯫ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ꯫ ꯁꯝꯚꯨꯗꯤ ꯍꯅꯨꯕꯤꯅ ꯀꯧꯔꯤꯕꯗꯨ ꯊꯣꯏꯅ ꯈꯟꯊꯗꯅ ꯇꯨꯔꯦꯟꯗꯨ ꯂꯥꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯖꯤꯠꯇꯤ ꯁꯣꯜꯂꯕ ꯍꯅꯨꯕꯤꯗꯨ ꯎꯕꯗ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯈ꯭ꯔꯦ꯫ ꯁꯝꯚꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎ, ꯀꯥꯟꯅꯗꯕꯗ ꯃꯇꯦꯡ ꯄꯥꯡꯂꯨꯅꯨ, ꯑꯩꯗꯤ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄ ꯍꯧꯔꯦ꯫ ꯏꯇꯥꯎ, ꯍꯥꯟꯅ ꯂꯥꯟꯊꯣꯛꯄꯤꯔꯝꯂꯣ, ꯑꯩꯗꯤ ꯁꯣꯜꯂꯕ ꯍꯅꯨꯕꯤꯁꯤ ꯊꯅꯝꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯃꯥꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤꯒꯦ꯫ ꯁꯝꯚꯨ ꯇꯨꯔꯦꯟꯗꯨ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯖꯤꯠꯁꯨ ꯁꯣꯜꯂꯕ ꯍꯅꯨꯕꯤꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯇꯨꯔꯦꯟꯗ ꯀꯨꯝꯊꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯀꯨꯝꯂꯛꯄꯗ ꯇꯨꯔꯦꯟ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯃꯔꯦꯞ ꯐꯥꯗꯕꯗꯒꯤ ꯇꯨꯔꯦꯟꯒꯤ ꯏꯔꯣꯟꯅꯨꯡꯗ ꯑꯁꯨꯝ ꯂꯨꯞꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯂꯤꯕ ꯍꯅꯨꯕꯤꯁꯨ ꯌꯥꯎꯅ ꯏꯃꯥꯏꯗ ꯂꯨꯞꯈ꯭ꯔꯦ꯫ ꯁꯝꯚꯨꯅ ꯇꯨꯔꯦꯟ ꯋꯥꯡꯃꯗꯒꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯕꯤꯀ꯭ꯔꯝꯖꯤꯠ ꯐꯅ ꯀꯨꯏꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯕꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯈ꯭ꯔꯦ꯫ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯅꯤ ꯈꯟꯈ꯭ꯔꯦ꯫ ꯄꯁꯨꯔꯥꯖꯀꯤ ꯂꯨꯍꯨꯞ ꯂꯧꯕꯗ ꯌꯦꯠꯄꯤꯅꯕ ꯂꯩꯔꯔꯣꯏ ꯈꯟꯈꯤꯗꯨꯅ ꯍꯔꯥꯎꯅ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛ ꯇꯝꯅ ꯁꯝꯚꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯖꯤꯠ ꯍꯅꯨꯕꯤꯗꯨ ꯃꯔꯦꯡꯖꯨꯝꯗ ꯐꯝꯍꯟꯗꯨꯅ ꯇꯨꯔꯦꯜꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯇꯞꯅ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯗꯤ ꯏꯔꯥꯛꯅꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯍꯅꯨꯕꯤꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯟ, ꯅꯁꯨꯅ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯆꯔꯦ, ꯂꯦꯡꯖꯨꯝꯗꯒꯤ ꯊꯥꯡꯊꯖꯔꯛꯂꯒꯦ꯫ ꯍꯅꯨꯕꯤꯗꯨ ꯃꯔꯦꯡꯕꯥꯟꯗꯒꯤ ꯊꯥꯡꯊꯔꯦ, ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯖꯤꯠ ꯃꯥꯒꯤ ꯃꯔꯨꯞ ꯁꯝꯚꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯈ꯭ꯔꯦ꯫ ꯊꯨꯅ ꯁꯝꯚꯨꯕꯨ ꯊꯤꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯖꯀꯨꯃꯥꯔ ꯕꯤꯀ꯭ꯔꯝꯖꯤꯠ, ꯅꯪꯒꯤ ꯃꯔꯨꯞ ꯁꯝꯚꯨꯗꯨ ꯊꯤꯔꯨꯔꯒꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯑꯉꯛꯄ ꯐꯥꯎꯈ꯭ꯔꯦ꯫ ꯏꯕꯦꯟ, ꯑꯩꯒꯤ ꯃꯔꯨꯞ ꯁꯝꯚꯨ ꯊꯤꯗꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯅ ꯂꯨꯈ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯑꯩ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯕꯦꯟ꯫ ꯇꯥꯈꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯒꯤ ꯃꯔꯨꯞꯇꯨ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯃꯊꯟꯇ ꯒꯨꯔꯨꯒꯤ ꯑꯊꯣꯏꯕ ꯁꯤꯁ꯭ꯌꯒꯤ ꯃꯅꯥꯗꯨ ꯐꯪꯅꯤꯡꯕꯗꯒꯤ ꯅꯪꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯤꯔꯝꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯦꯟ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯋꯥꯔꯝ ꯄꯨꯝꯅꯃꯛꯁꯤ ꯏꯕꯦꯟꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯇꯥꯔꯣ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯍꯥꯛ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯤꯡꯗꯨꯅ ꯏꯕꯦꯟꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧꯗ ꯏꯕꯦꯟ ꯄꯦꯜꯂꯦ꯫ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ, ꯏꯕꯦꯟꯒꯤ ꯅꯥꯈꯣꯡ ꯈꯨꯌꯥ ꯁꯣꯡꯅ ꯅꯁꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯕꯦꯟꯕꯨ ꯈꯪꯖꯍꯧꯗꯕꯅ ꯅꯁꯨꯅ ꯂꯪꯖꯈꯤꯕ ꯏꯔꯥꯟ ꯌꯥꯎꯔꯕꯗꯤ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨ ꯏꯕꯦꯟ꯫ ꯏꯕꯦꯟ ꯄꯦꯜꯂꯦ ꯔꯥꯖꯀꯨꯃꯥꯔ꯫ ꯏꯁꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯇꯨ ꯏꯕꯦꯟꯅ ꯅꯃꯥꯏ ꯄꯥꯟꯒꯅꯤ꯫ ꯇꯧꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔ, ꯅꯕꯦꯟꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯅꯪꯅ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ? ꯇꯥꯛꯄꯤꯌꯨ ꯏꯕꯦꯟ, ꯑꯩꯍꯥꯛꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯌꯥꯊꯪꯗꯨ ꯁꯣꯏꯗꯅ ꯉꯥꯛꯆꯒꯦ꯫ ꯇꯥꯔꯣ ꯏꯁꯨ ꯏꯕꯨꯡꯉꯣ,
ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯄꯁꯨꯔꯥꯖꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯣꯔꯦꯈꯥ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯠꯆꯕꯤ ꯃꯊꯃꯣꯏꯗ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯤꯅꯤ ꯃꯥꯅ ꯏꯕꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯠꯆꯕ ꯎꯕꯗ ꯏꯕꯦꯟꯅ ꯄꯦꯟꯈꯤꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯂꯤ ꯏꯁꯨꯒꯤ ꯃꯛꯇ꯭ꯔꯕ ꯆꯥꯎꯔꯕ ꯊꯃꯣꯏꯗꯨ ꯏꯕꯦꯟꯅ ꯈꯪꯂꯕꯅ ꯏꯟꯗꯣꯔꯦꯈꯥꯕꯨ ꯏꯁꯨꯗ ꯁꯤꯟꯅꯅꯤꯡꯉꯤ ꯏꯕꯦꯟꯅ ꯇꯥꯛꯄꯤꯕ ꯅꯌꯥꯊꯪꯗꯨ ꯅꯁꯨꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯏꯟꯗꯣꯔꯦꯈꯥꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯅꯤ ꯏꯕꯦꯟ ꯇꯥꯈꯣ ꯔꯥꯖꯀꯨꯃꯥꯔ ꯋꯥꯐꯝꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯑꯣꯏꯒꯗꯧꯕꯗꯤ ꯅꯠꯇ꯭ꯔꯤ ꯏꯟꯗꯣꯔꯦꯈꯥ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯁꯨꯔꯥꯖꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯄꯥꯅ ꯈꯪꯕ ꯕꯤꯗ꯭ꯌꯥ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯇꯝꯕꯤꯗꯨꯅ ꯈꯪꯍꯜꯂꯕꯤꯅꯤ ꯑꯔꯥꯏꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯈꯣ ꯏꯟꯗꯣꯔꯦꯈꯥꯒꯤ ꯀꯜꯂꯕ ꯋꯥꯁꯛ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯅꯤꯄꯥꯗꯨ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝꯁꯤꯗꯅꯤ ꯏꯕꯦꯟꯅ ꯋꯥꯔꯤꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯈꯨꯠꯇ ꯅꯨꯡꯁꯤꯔꯕꯤ ꯏꯁꯨꯗꯣ ꯇꯥꯈꯤꯒꯗ꯭ꯔꯥ ꯁꯤꯅꯤ ꯃꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯔꯒꯅꯨ ꯏꯕꯦꯟ ꯑꯩꯍꯥꯛꯁꯨ ꯒꯨꯔꯨ ꯕꯗꯔꯥꯝꯒꯤ ꯁꯤꯁ꯭ꯌꯅꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯃꯌꯥꯒꯤ ꯂꯥꯟꯐꯝ ꯄꯨꯝꯕ ꯊꯦꯡꯅꯔꯨꯅꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯏꯕꯦꯟ ꯄꯦꯜꯂꯤ ꯅꯨꯡꯁꯤꯔꯕꯤ ꯏꯁꯨ ꯅꯨꯄꯤ ꯏꯟꯗꯣꯔꯦꯈꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯁꯨꯔꯥꯖ ꯑꯃꯗꯤ ꯏꯟꯗꯣꯔꯦꯈꯥꯕꯨ ꯅꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯏꯕꯦꯟꯅ ꯅꯐꯝꯗ ꯕꯣꯔ ꯄꯤꯔꯕꯅꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯂꯒ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯒ ꯕꯤꯀ꯭ꯔꯝꯖꯤꯠ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯀꯣꯃꯣꯗꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝꯗꯤ ꯄꯁꯨꯔꯥꯖꯅ ꯃꯥꯒꯤ ꯂꯨꯍꯨꯞꯇꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯎꯞꯂꯕꯁꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯌꯥꯅ ꯈꯥꯖꯤꯜꯂꯕ ꯌꯣꯠꯀꯤ ꯁꯔꯪ ꯑꯃꯗ ꯊꯅꯝꯃꯤ ꯁꯔꯪꯗꯨꯒꯤ ꯃꯇꯥꯏꯗꯅ ꯆꯀ꯭ꯔꯒꯨꯝꯂꯕ ꯃꯌꯥꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯅ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯍꯨꯞꯇꯨꯒꯤ ꯃꯅꯥꯛꯇꯅ ꯅꯤꯡꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯣꯔꯦꯈꯥ ꯃꯄꯥꯒꯤ ꯂꯨꯍꯨꯞꯇꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯕꯗꯔꯥꯝꯒꯤ ꯁꯤꯁ꯭ꯌꯅ ꯂꯨꯍꯨꯞ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯣꯔꯦꯈꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯥꯅ ꯅꯣꯡꯉꯥꯟꯕꯗ ꯂꯨꯍꯨꯞ ꯎꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯨꯖꯥ ꯇꯧꯕ ꯅꯨꯡꯊꯤꯜꯗꯅ ꯇꯨꯝꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗꯅ ꯃꯄꯥꯒꯤ ꯂꯨꯍꯨꯞ ꯁꯦꯟꯅꯕꯁꯤ ꯃꯥꯒꯤ ꯃꯊꯧꯗꯥꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯁꯥꯝꯕꯨꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅ ꯀꯣꯅꯨꯡ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯃꯁꯥꯗ ꯊꯧꯁꯥꯕ ꯇꯧꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯂꯤꯟꯖꯥꯎ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕꯁꯤꯡꯗꯨ ꯆꯥꯎꯔꯕ ꯂꯤꯟꯗꯨ ꯎꯕꯗ ꯆꯦꯟꯅꯕꯁꯨ ꯌꯥꯎꯔꯦ ꯈꯔ ꯑꯃꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯪꯁꯤꯜꯂꯛꯂꯤ ꯁꯥꯝꯕꯨꯅ ꯑꯣꯜꯂꯤꯕ ꯂꯤꯟꯖꯥꯎꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯇꯥꯅ ꯇꯥꯅꯗꯨꯅ ꯆꯤꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯊꯧꯑꯣꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯁꯨꯔꯥꯖ ꯆꯥꯎꯔꯕ ꯂꯤꯟꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯈꯨꯗꯛꯇ ꯅꯤꯡꯊꯧꯁꯨ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯁꯥꯝꯕꯨꯅ ꯑꯣꯜꯂꯤꯕ ꯂꯤꯟꯗꯨꯒ ꯆꯤꯛꯈꯥꯏꯅꯕ ꯍꯧꯔꯛꯂꯤ ꯁꯥꯝꯕꯨ ꯄꯁꯨꯔꯥꯖꯅ ꯑꯣꯜꯂꯤꯕ ꯂꯤꯟꯗꯨꯅ ꯆꯤꯛꯄꯗ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯑꯃ ꯑꯣꯟꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤ ꯄꯁꯨꯔꯥꯖꯁꯨ ꯎꯃꯥꯏꯕꯤ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯈꯨꯅꯨꯗꯨ ꯇꯥꯟꯅꯗꯨꯅ ꯃꯌꯥꯅ ꯆꯤꯛꯂꯒ ꯐꯥꯈ꯭ꯔꯦ ꯁꯥꯝꯕꯨ ꯄꯁꯨꯔꯥꯖꯅ ꯆꯤꯛꯄꯗ ꯃꯁꯥꯗꯨ ꯆꯣꯛꯊꯗꯨꯅ ꯄꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯝꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯄꯁꯨꯔꯥꯖꯅ ꯁꯥꯝꯕꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯌꯣꯠꯂꯤꯅ ꯄꯨꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯄꯁꯨꯔꯥꯖ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯈꯤꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯨꯞ ꯕꯗꯔꯥꯝ ꯅꯍꯥꯛ ꯏꯐꯝꯗ ꯑꯃꯨꯛꯁꯨ ꯃꯥꯏꯊꯤꯔꯦꯗꯣ ꯃꯤꯀꯨꯞꯁꯤꯗ ꯅꯍꯥꯛꯀꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯣ ꯅꯪꯒꯤ ꯁꯤꯁ꯭ꯌꯁꯤ ꯅꯪꯅ ꯏꯐꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯖꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯂꯒꯅꯤ ꯄꯁꯨꯔꯥꯖ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯖꯤꯠꯁꯨ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯔꯨꯞ ꯁꯥꯝꯕꯨꯅ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯑꯁꯨꯝ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ
konung maya aduda potharami. Konung manunggi phibam yengningduna sendrang ama onduna Brikamjittu tamna paishinkhre. Asum paishilakpada magi marup Sambhu yolina makhong makut punduna leibudu ure. Ningthaugi lanmi kayana Sambhubu ikoi-ikoina ngaktuna senarami. Magi marupki matauda Brikamjit mathwa yamna nungaikidre. Sauningbasu phawkre. Tanthadana Brikamjit Ningthau Pasurajki darbarda paishinkiduna darbargi thongjinda magi sakdam onduna chaplepkhre. Aduga laurakhi. Ningthau Pasuraj aihak Aradhalagi Rajkumar Brikamjitni aduga Guru Badaramgi na sishani. Iningthaugi lupu lauduna aigi gurugi maphamda kanaba aihak mafam sida laglabani. Iya nahaksu Badaramgi sisha haujikta masu makhong makut yolina punduna kaisum sangda thamkhrabani. Tau Rajkumar nathwai hinglabadi mafamsi thadokduna yamna thunamak chakro. Aigi wafamsu tabikho Maharaj. Aigi thawaigi namak gurugi yathangbu hiktokpa Aradhalagi Rajkumargi mafamda oithokloidaba lisani. Maharaj mayagi lan natraga pangalgi lan apamba khanbiro. Iya phai natik nathau na kayam leibagi haibadu ngasidi khanglagani. Taro Rajkumar aigi konungi mamang thangbada leiriba shauraba lampaktuda aibu ngairamlo. Nathanta lakpa nangonda karigi aigi lanmi mayam yauhanduna lan songnagani. Matang aswaida warisigi ahanba tangkak loisinjare. Anisuba tangkak thuna amuk puduna langnaba honajagi. Tabiriba singna channel sibu nungsibiduna share amade subscribe tawbiduna support tawbiramo.